अहानमक्तदा डायमंड रेडियो चैनल की क्राइम अपडेट ताबिरिब सिंबु जेम्स सगरुजमना तरामनोक चबोलने कोकनोनो खुरुमजरी लोइना ngasi pudono lakchari crime update marfuga taret suba tangkak NCB gi narcotic control bureau hauji Shahrukh Khan gi masa gi sathariba asi makoi mi kolom phabada high profile da leiba Shahrukh Khan gi macha no pagi aya mangak tangang nei aduga problem di makoi kunmak loina thengnari bangak tani masida Ananya Pandey ngarang wahang pahang kiba pung ohumlom drug season abra hangmada mahaki season na de haiba wafam di khummaga atei wahang sing NCB na hangmada khum khide haiba wafam hairi adu manung du changaga koi phamu banate tonga tongan ba news ki haitare team na sumna phongdoi chumbaran ba khangdi amore hauji WhatsApp group tagi tonga tongan ba WhatsApp to wari sana kiba nahan ge ina WhatsApp ki muthat kiba sing tha hum da kokhat pe yai haiba wafam ama ina tamja kibadu maduna Shahrukh Khan gi machanupa Aryan Khan gi mahaki WhatsApp asida muthat kiba message sing adu recover tawraka kana ga wari sanai aduga drug ki matang da kari kari phonai haiba kanda khoi gi Ananya Pandey gi wafam ase lai aduga bel piu yadaba gi matang tonga tonga wafam sing lere maram di hojik si bel piu yadaba gi achau maram ama khakti tonga tonga ba khoi foreign countries sing atopa lebak sing degi drug supplier khoi peddler haitare drug ki peddler sing maming sing asi makhoi digi khangtok na hona ba masina maram orga di makhoi amuk thado ki ba matam bel thado ki ba hana degi chahi ahu mari degi smaina drug season la abani na amuk su makhata na drug season pe aba mane chumba sing puthong non hona ba da namsin duna thamgra mang ki gadra haiba gi wafa masini haiba wafa masina tonga tonga ba court ki akhang ahi kya marum na bel pi debagi amasung pi ba yabagi maram da su yam kayamuk yam ngangnari haitare masina wafam jamuk thamjarga nga sigi laksari ba wafam si yamna thamoi songningai oi ba wafam am khangni handak se khoi gi tongan ba extra marital affairs ka mari leina ba case ngak to ina yam ba tawi adu bu puning loksing oina bani masi tholoi haninga leite thokso dumak thokli thokso dum thoki gani aduga ekoi no wakhal leita draba puning phathadra badi adumak tholaki gani aduna adom da su thoi haninga leite adom gi imung da yum da lekai da su hairi ba mong asika high pet mana badi thokli bani aduna wafam sing ase inkhalak liba singna adom gi punsi de thajaramoi adom na nungsina duna leiriba girlfriend boyfriend sing ado makhoi thungnara kanda adumak yamna nungai ba punsi ma de leigini habasi mang aktani nungsina na lemina ki basing ado chahi humari manga taruk tare tara ler matungda kari lakadagi amadi lakpa yabage habase masima hekta lakani habasu leite adubu laoi haninga su leite so ngasi gi wari asi Madhya Pradesh mayamna khambire khwaidagi bharat ki manungda yamna chawba state ma su oriba so missing yam su oriba odaga Madhya Pradesh ki Bhopal hariba mafam masida Ashok Nagar ji Bhopal degi kilometer sani rom chalaga leibani aduga hari basida thoki badu ma thodo ma khangni imung ama lerami imung sida head of the family aduna himat hari ba mi ho sina mahana imung sigi head ni haitare aduga magi nupina Sarita aduga magi machanupi chahi tarom du shurubi ama aduga machanupa chahi nipan suruba ama leram imung sida dumak nungai na mate khradi dum palami adubu masa nupi han sahi tarom doi sujale sahi taramuk sobadai dudi imung sida koi lohong aba matung sahi kare tare macha nupi ne sahi tarom doi surakpagi swai marak sida haitare nungai na da bhore kari no haigana matai manawani gi marakta conflict khar lai nupa na lalambe yai nupi na lalambe yai tonga tongan wafom khara haitare masina ina ngasai panjari ba mayum makai palaga laiminari ba nungsina duna lakliba natra haina singnar ga lohonga yumda lemina dana macha yaudana leibase imung aduda tongan ba crisis kaya marum thorok pe hoi sungthok taba animak ki understanding animak ki apen penda mado makhoi gi punsi da kana gumba amatana apan ba pidaba natraga makhoi na su madu panna ba silu daba adugumba imung du khak natana atai ayamba imung singdadi yamna thokalli asugumba thodo wa thokyasi asumna noma himat amadi Sarita makhoi ni khanarami makhoi ni khanari bagi maram si mahaki nupi si himat singi nupi Sarita hariba nupi ase mahak lekai adumakta da leiba nupahama aduga mahak extra marital affairs haibadi lot na nupahama ga mari leinei haibasi himat hariba nupasna maralsi masina maram organda makhoi ni yam tattana khanat cheinei haiba wapam chini wapam se hana wari si mapumoiba tabanu haina na bagi khajitang hana haidok jare asumna makhoi ani
extra marital affairs to nupi na nupa amaga mari leinaba matam aduda himmat hariba nupasni yaningdabadi makhoi yam tatana khanai nongmadi khanabada makhoi ani si kare haitare October gi tang 13 sida khanaba matam da makhoi si saunabadi khutpau thanare maduna maram orkan sarita se mayum da chatkre mapam da haibri mahala aroi ga habi mong da chatkre adubu tasengna pura divorce ka toroga khaina badu di natte asumna nupi chatkibane aduga tholiba thodok ne habedi mahakna nupa na ngoksan ruba natabani nupi sina atopa extra marital affairs ama leibana maram orakanda nupa sima tokphom khangre madi mathai amna sare mahak numidang mayum da change aduga masa sing sanaduna leirami masa sing aduga harau harau nomina duna mahaki nupi leitrasu mahak yamna nungaina leki tongki masa sing su phamung da tongki masigi matungda ayuk angan badadi thonglagliba thodok aduna ataba mi singi thamoida nungai taba haibadu oiki haibadi ayu angan mada mahagot ki amadi mahangna kanna lauki lekai lekai mi kana kana libagi amukta changbiro aigi mungda aigi chanupi se aina kawbada ta khidre aigi chanupi se khumakhidre amukta kanbiyo aigi chase na mana laure lekai miyam sangsale lekai miyam sangsala kedore nungna chanupi kedore haikanda ngarang su du makhara horo mopa nupa siga sanadan leibine adu ngasi ayukta ina hodokpa matamda mahak tadre hodokpa se tadrabnina karino mayam amti yengbiyo haikanda mayam se tawduna doctor da pure hospital da puka da brought that sirga porokpani haibu wafam se haire adubu case adu asumna imung adu da siduna leiramlabanina police da lekai mina pau pire police laaga imung du change karino kamai tawbuno kari misino nanga nuaine da bakana lei kari chingnaba lei yumsina thong hangambra hangamdabra haikana thong hangde then thong hangdragadi kari kamaina nang imung da kana changtuiba nangna halira natte aina egi chanupi kamai hatoino nangi nupi di krai sakre aigi nupi di atopa nupa amaga extra marital affairs leinabadagi maga egi chahi ahumuk changda khanadana lakhi macha nupi sei trom doi sure sahi 10 muk subadai du khanarakpani adubu mahak aina tawguno habi yade adumak nupa amaga mari leinadana lei masele kai miyam su loina khangmani loina hangbiu masi wafam se haidana nupasna hairame adur magi nupi di madun maram orama pam satki sini tholiba thodok si magi nupi siga lekai du da leriba nupa du mokhoi ani manarga mokhoi ani na luhungba anoba punsi ama thangba khongthang ma thangba yana ba macha nupi si hatpani hairam matam da police ne adudi nangi na chanu pasu lerisidi na chanu pan hatabagi maram karino nangsu yanadribani adurdi nangsu hatabagi maram karino police ki wahang hangam adubu mahang hai makhoi aibu so haning lamgani aigi chanu pasu haning lamgani tung khibadu da ai makeup thokke toramba yai natraga ai siri bami si matungda aingonda mu attack torpusu kanana khangba isa da mu attack torpusu kanana khangba aduna tholiba thodok asidi hairiba nupa siga nupi siga nani haiba wafam se police ta haiki police na matam aduda thajakhiram masigi matungda police na laikai gi mida wahangki haibadi karamba mongda leibano haikanda chumi mahaki nupa hamid harisine himat hariba nupa sina man haije chumi himat ki mahaki nupi ase nupa maga khara mari leinei haidan lekai sunibu nibu ngangnei aduga nupa aduga suyam chatminei nupa adu sumoi sida yam toina lakpani nasi ngarangi wa natte haram adudi himat hariba wafam khara sidi achumbu wafam ni haibasi police na khangki masigi matungda investigation di lepte adubu makoina thigatpada himat hariba mi asi karamba mino mahasi kramai tawbuno thodosi ma kari mari ne leinaramba yabage haina police na mi aron ma thadoga himat ki maram da koi thiale dubu karigumba amata phangwa ngamkhide masig matungda police na himat haiki madudi nangna imung asigi thongsi manungda lole haraga nangi nupiga hojigi nupasiga tanaraga nangi nasaji hatporagadi how kamai tawduna karamna yum masigi manungda changlakadoribano hairam matamadu da mahan hai ekhoigi mamang thongsi mine khangdaba trick ama lei masimaga aigatana khangi atheng matam nai yum da changpada thong hangwe yai aduga aigi nupina so haiba aron base khangi aduna mahan hariba trick se season naraga nupa duga la kanda macha nupi hatpani hairam police na haipet di thaje dubu yam kana thajabadi ngamamde masigi matungda postmortem report laki postmortem report ta nupi masa se strangulation makhori melaga hatpani haiba wafam aduga numit aduda police na imung adudagi tawel amasu phangki
towel adu su police na paisin ki maram di towel du na laksi laga hat bu oiram bi yai haina police na thajaki postmortem ki report su strangulation tawraga haibadi makhori melaga sor thalaga hat panina madu fi du chingaga hat bu oiram gani anyway ama oire hat libase mi hat pa aduna fi ji season ar halam bi yai haiba wafam se police na khangki clue di amata fangbangam ki de adubu police na munna khallaba matungda thabak asida soidana maki nupa se adi Himat Singh mak karigu makhardi khangam dong mali haiba wafam asida chingnaraga di leirami police na masida macha nupi hat laga makhoi ani bun hatri besigi maram karino haiba ngasai makhoina nainaki bu wafam aduda lakhirami soidana maki nupi sina macha nupi ge yanadab sunati mapuroiba yanadradi mapuroiba se hatfam thoktra aduragadi karigino haiba wafam se khalami masi matungda police na wakhan se clue mathang thirakpada upai lekhidre mat aduga akhoi CCTV gi report na chingba su thoidokpa karimata leite masi matungda telephone mobile number dagi yengaga imung aduda changakhiba khotkiba haibagi matang da police na thigatringai da police na mafam aduda CCTV gi karigumba akhoi CCTV leitabana maram oiraga haitare masi makha tarakpada angang imung duda leba chahi ni 5 suba angang do police na yum da lae aduga police na tonga na angang se thieme akhoi wa hange haiba mong da haide biscuit khara pizarami chocolate khara pizarami aduga law nang si wa haige law wa haige chocolate che haubra gani am friendly tinare haitare angang siga aduga nangi che leitaba si nungai tine ko ade au nungai te khote dana che leitaba si nang kapra ai yam kapi wari je sum haudu e haitare angang sida di interrogation tawba kana tawba di yada police na karigu mong khange haidana tawbani aduga makoina mai wahang pahang matam duda manak aduda himat hariba sisu leite atopa su leite so police na angang du mathanta wahang mani haitare asum hangana ai wahage police ki officer mana se si sasalo biscuit ade chocolate piram numit aduda nangi sega nanga karamba mong imung da lei numidang na khoini kari haini haikanda angang sina angangi maron da haitare habdi sahini pa musu bangang ni na iche do aiga numidang wairam sanaraga lei imadi baba ga khanabadagi chatkhre akhoi sanaduna leiringe da numidang papa do change papa changaga yamna sauna makhoi di yenge aduga makhoi ani makhut paira singsilaga anghang ani du mapa duna singsilaga da nakhoi ani gi manungda kana hatluge haina hangami pili bangang sina hare po haini nakhoi ani gi manungda kana hana hatluge wafam se haiba matam da mahaki machena hairak po wafam se bhai ko sordo mujhe mar do magi mopanupadu thadupiu aibu hatpiu haibse machi adun haiba wafam se hairam angang duna tamlakpada police ki tariba police ki mioi sing adu mamita pirang pikoi chenki masigi matungda towel ama lok thorok laga Himat Singh na towel aduna macha nu pi hekta laksil laga hat pagi wan angang sina haibagi matungina mahaki mamang maktada machi ado phi ne laksil laga mapan halis masigi matungda mapa aduna macha da hairaki hey nang khangra nangi na sena siriji khangra Nasina nangbu hinghalu mahak hana halu haibagin nangi nasi hatpa aina ngami basini aduna karigumba aina nasi hali haibase lekai gi mi sida tam targadi nang hatpada aina matam janga domunate nang hatkani kanam ta haibi yaroin angang siki helame angang tuna papa makhong do kol ai hatpi ganu ai kanam ta haidu eno sahini pan khaksu bangang do mapa da hairame thamoy yam sokningai oiba wafam niko aduga thogdo ase film nate lila nate drama nate aseng ba thokpa bopal da thokpa thogdo ama khakne papa aibu hatpi ganu ai kanam ta haidu oi hairame angangsi machi duna muk sidringai da nakhoi ani gi manung da kana hana haluge hakanta bhai ko sordo mujhe mar do mopanu do thado piu aibu halu hai machi na mopanu do nungsibagi changsi asumna piklibi nupi masado hale masi matungda police na Himat Singh phagale dengba yadre
पुलिसना ए मा नते खोते हरजो अदुम पुलिसना यादरे फूरे ममा मिट थाजल्ले अदगी इंटरोगेशन तौरे अदगी माजे नते ने याम कुइन चेलमी माई नुपी ननी अरोन मनुपा दु मानरगा तौबने अरोन मनुपा ओइसनु अदुगा नंगी नुपी न ओइसनु नंगी नचानुपागी ममांग द हाले हाइबे कोइन विटनेस कोइ सी पुलिस लेरि म्याम्स नचानुपा हाइरबने अदुना सेंगसिंग दु हायु करिगिदमत नंगना नचानुपी हाटपनो नंगी नुपी द ताइनबंग अमदर नचानुपी हालि मरम करिगिनो हाय मतमदु मान हाय चुमे अइना हाटपने अइ तसेन अइगी नुपी न तोप नुपा मरि लेनबसिदा अइगी इचासिंगजु उबदा अइगी इचासिंगजु माइथोंजु उ मतमदा अइगी नुपीगी इ याउरी को खल्लुबदा मागी नुपी दो ताइना ngamdra kana kaisu khangjadab angang sing aduda nakhoi ni manungda kana haluge mak ta seng hai aduga mache duna mapa nupa thado piu ma halu haibadu da mak khanghaudana sawning boy kari boy tor phi duna laksilga mai nupi da taina ngamdabado maduna halisi kari gi damuk halino madu halaga nangi pandam si kari no hangi matam nu man hai ai nei cha nupi halaga imung sida ai makhoi ani da taina hange tawbani haibadi mana so haiden ahan madu police la kanda makhoi ani na hat pani ngonda laman khum ngamdraga isa se taina bane makhoi ani bu mi hat asiga mari leina na police na phaba aduga police na makhoi ani machanu pi hat pagi da mo far jail da leiba mahak na machanu pa amasiga lehoba haiba wafam sine aina ningi ba aina khali ba wakhan aigi plan asibu matam punamak da thabak si mai pakani haibagi wa leite maduna thabak tun afabo oiraba mingon da kanam ta kai da bo oiraba mihan me pun go mari leina da thabak mo oitaragadi anyway kai ge kai sunu kai roi haiba su tok sunu adu di yai adu aina mi ma halaga mi do mangon da taisilaga da bani ma taisila police na fara dongni fara ga ainu ngai le dongni ga aina plan am sinja ponte aina khali bo wakhan aigi mijeng aina tawgadori ba thabak sing ado police ti adu ma thabak tu da thijandana humjandana adu maina matam kuina leiram makhoi di ke su ma gi plan du da la oyo masini kari gi damak to nang na sumna tawri be se hai kan mana ma gi nupi amadi nupa do madu awafam tahaning badagi thabak ase tawbani hai khiu adubu ma gi thabak tu di fail ori nungsira ba chahi tarhom doi tangairi bi macha nupi ado maduna sidokre amuk halak laroi da bi macha nupi adu gi damak tam hak mamitagi mapi taraga kapsinadana mana halaga police ta toksingi ba lekai miya mangda nam thak tawkiba mahaki nupi amadi nupi adugi aron manupa aduga dandi pine na bohona kibado are mata ki sumna tangi chahi ni pan khak tangai riba angang masa aduna aseng mangang lak padiki haina ba lei angang haiba sidi laini angang gi punsi di minamba leitraba aduga taru tananba masagi khandaba ting ting na dumak leijaba aduga longnamba karigumba amata leijadaba angang gi punsi ni makhoi di angang di sor mangni hainariban aduna angang da mahangna kihan khiba lerega so angang dagi machinda thorokpa wahai sing adu dia chumba oibanina mahaki mapa orabasu machi haliba mapa do police na farga mahangna mahaki nupi fatrabasu mahaki nupi da dandi piba ngamdraga mahangna thangleba khongthang adu dia aranba oibanina ichum chumna aranba haibado himat sing na takhi kari cherak pirakani kari mongda mahapu jail da thamakani haibadu ko edum matam ngai mina batai farsi torga di halaroi maram di bharata farsi torga hat pasi international gi oina haitara aina tongan tongan ba wafam singda yam hai kre ko leiri international level da leiri ba human rights ki team sin mi hat pe yade punishment pe ba farsi to ba yade lethal injection ka pa hat pe yade an hai khiba kaya maram su malen gi oina loina kakthara i sum aduga mapunchi chuppa phadok tahan ba chahi kun lehen ba chahi tara lehen ba asigum mangak to oidi hantak wari khara toina lakna wari sing asi leptana sagachari marakta lepak pa yarogasu another day adum ngamna na badum marak to hona jarake ke sing ase khomjin ba tungshin ba pasin ba amadi miyam da hena puning sing siningai oiba wafam sing hai tare madu kayama akoina thijin ba pa ba masu change duga nahan akoina tamjaki ba wafam ani khap ningsing jage madudi walking silakpada nupi kharada nupa amana masa soklamaga nupi sing adu masa soklam no gari thoruga satkibadu madugi wari du tar matungda akoigi imphal mayol haitare masida leiba akoigi ayuk angat mada tuition chatpa nupi macha amana mangona thokpa thodok ama chap manana angang tuition chatlibi angang amana class 9 rom da tamlibi nupi macha amana sumna tamlei madudi hariba thodok asiga chap manaba thodok mangonda hantaki hapta sida thokre aduna tuition chatpasing
मथन मथन अममद ट्यूशन चेप यामना चेक्सिनबियु मंगोंद थोकिबा दशा अदु अदोम अदोम दसु थोक्लोय हाइनिंगाय लेते अदुगा इमा इपा सिंग यारगदि चटपियु अदुगा सिगुमा थौदोक सिंग सि यामना चेक्सिनबियु हाइबा सही नौजरिबि सही तरागा तरे निपान मापन की आंगांग अमखकना याम स्पेशली मंगोंद थोकिबा थौदोकतु यामना सांगना मेसेज ओइना इंगोंद इरगा थाबिरई अदुगा हाइरिबा आंगांग असिसु कैसामपाटकी स्वाइगी एरियादगी आंगांगनी हाइबदी 0 किलोमीटर लेरिबा इम्फाल की एरियादा ट्यूशन चटपा मतमदा साइकिल तोंगगा चटपनी मियाई ओरब तोबा अहलमना फोन तौदुना लेरगा महाकी गाड़ी अमा अंगौबा मचुगी गाड़ी अमा थौरागा महाकी ममांगदा अमुक खामगे तौबा अदगी अमुक तुंगदा मुक खामगे तौबा मादी सुम गाड़ी याददना नत्रगा करिगुमा मखल अमगी तौरिबोय निंगदना दुमक सुम लेजबा खंगौदना गाड़ी थौना थौना मखुट मसा सांगक्तना अदुगा नुपी की सोप यादब जगह सिंह सोकमगा गाड़ी दु कन्न थौरगा चटखी नुपी मसा दुसो हाथु हाथु गाड़ी दुगी नंबर खंगबा ngमौदे मियो अदु मार्क्स उपन मरम ओरगा मसक निंगथीजना खंगहौदे मी अदु नेमतक तौई मी खरा पी अदुगा मी असे अखोगी हेक उबदा मसामक ममांगदा लेपलब गाड़ी दुगा लेपलबदी खंगबदी याय अदुबु करमना हारिबा मीदुगी मोंग मतौदुदी ताकपदी ngमद्रे अदुना सिगुमा थौदोक असि थोक्तनना अयुक अंगन मतमदा ट्यूशन मथन मथन चटपा नुपी मसासिंग समना हारबदा खोई खुंगंगदा किलोमीटर अमगा नदी किलोमीटर अनीगा साइकिल थौरगा चलिबा नुपी मसासिंग यारिबा मखै मी अनी मा अहुम अमा अदुगा यारगदी खर सेक्शन सिगुमसिदा चटननबा का हेना अमंबदा चटननबा ngalingai matamda चटननबा अदुगा मसी ओजासिंग अदुगा ममा मपासिंग सेनबीबनी खंगदे इनबीबनी खंगदे करिगुम खरदी तौबिद्रबदी मसिगे मथौदोकसे मसिंग हेनगलकली मसिना मरम ओरगा अयु अंगन ममतमदा चटपदा खुदोंग चादबा थोकलिबा सनाले पाकी मफमसिदा थोकलिबा सिंगसे मरी लेनबा सिंगनसु येंसिनबिरकांदा सिगुम मियोय सिंगसी फागतुना मतिक चाब चैराक पीब ngमलबदी मखा ताबा असिगुम थौदोकसिंग असि थोकलगलोय अदुगा सिगुम थबकसिंग असिदा पुकचेन पिकपिरिबा अदुगा मसागी ओइजबा ngaihak खक्तगी करिसु नत्तबा अदुना मरम ओइरकांदा मियोबगी पुंसीदा महाकी अनिंगबदुदी थुंकीबे अदुबु अंगांग अदुदा महाकी मथमोइदा पीगदबा चैना अदुदी तसेंगना हारबदा हक्चांगदा मफम खंगदना थांगना तिंदपगुम मदुदगी हेनबा अरुबा चैना अमा ओइगदोरबनी मसी खक्ता नतना मसागी मेंटल अदुगा मसागी वाखल कयामरुम नुंगाइतबदुना मांगदा चचगदब नुपी मचा अदुगी पुंसीदा अवाबा ओहेनखिदना महाकी पुंसीगी अनौबा थांगदब खोंथांग अफबा थांगदब खोंथांसिंग अपनबा थोकनी अदुना सेक्शन मिनसी मसी वाफम सिमा लेजरे अहुम सुबा अरोइबदा पंजनिंगिबा वाफम अमना अंगनबा मतमदा अयहांगना क्राइम अपडेट की तांगखक्ता पिजखरे मदुदी अखोगी तोंगानबा मियान नुपीसिंगना अदोमदा फ्रेंड रिक्वेस्ट तौरागा अदोमदा करी हाइतारे खोई अदोम करी तौरी कदाइदगिनो आई अदुदगी राजस्थानदगिनी आई मुंबईदगिनी अदुनी अदानी हाइबो हाइसे हाइरकनी मसी मतुंगदा वारी सानरगा अखोई ngahaktang let's enjoy अखोई ngahaktang अखोई नुंगाई थोक्सी गायना समायना हाइबा होरकपा अदुदगी आई हक्सांग उलके नंगीसु हक्सांग उलउ सुमाइना हाइबा होरअबा मदगी अदोमना हेक अदोमगी हक्सांग उलुरबा अदु खक्ता नते अदोम की हक्सांग उत्रबसु महाकी हक्सांग उलिबनी हाइदुना वीडियो थारकपदा अदोमने येंगबा अदोमने येंगबगी माइथोंग वीडियो अदो हाइरिबे स्क्रीन अदुगी काचिंदा अदोमगी माइथोंग दु यावरबा अदुरदी वीडियो की स्क्रीन दु रेकॉर्ड तौरकांदा अदोमदा अदुम चंगानी मदुदी हाइरिबे सिंगसेन हाकी फ्रेंड रिक नंगी लेरिबे फ्रेंड म्यूचुअल फ्रेंड लेडी सिंगदुदा लोइना टाइमलाइन दे थागलनी नंग लुपा लिसिंग याखै पियु हुंफु पियु नत्रदी लेम थारोयन पीबा हौरुरगजु मखाताना पीदबा यारोइदोनी अदुम पैसा लौ लेदोरिबनी मसी वाफम से तमजखरे अइना तमजरो मतुंगदा अइंगोंदा सो मेनी टाइम्स नुपा मचा नुपी मचा मयामना सर अइंगोंदा सुमाइन तौरे अइंगोंदा सुमाइन तौरे अइना ब्लॉग तौजखरे सरना ताकपिरकपदगी यामना फरे हाइदना मयाम अइंगोंदा हाइरकपा लेरे सो मसी तोखरेना खलकांदसु ngarang haitare ngarang tokpa thongdok amadagi ngasi direct aikoi gi diamond radio da family ma lakpirami asugum khudong chadabasi so masi khakta natana kumbida aduga akoi gi angang amasu nupa masa amasu magi di tasengna yoksiloroba jani haribasida masina maram oraga mamana masung mamana basing da loina madu mutual friends the video do thagalaktana mayumdagi mapan thokpa ngamdre aduna section view naha sing maruina nupi sing nupa sing aduna hariba lamlan ba khangdaba
सिंगदा अदोम मसक खंगबा मी ओरगसु तिनरिबा कोइनरिबा नुंसिनरिबा सिंगदो ओरबसु अदोंगी हक्सांगी सरुक सिंग फोटो नत्रगा वीडियो थाबगी थबक तोकपीरो मदुना हयेंग चुमना अदुमक सत्खरबदी फई वारौ नरकपा मतमदा मदुना ब्लैकमेल तौरकनी खुदोंग चादबा कया थोलकनी अदोंगी इज्जत मांगलकनी हेना सेक्शन अननबगी दमक होनमिनरसी वाइसिग लोइना नंगासिग दमक्तदी क्राइम अपडेट मतांग असल लोसिनजरे लोइना ताबिरिबसिंगबु जेम्स हेगुरजमना मुखाना काय खनजबगलना नाइको नोना खरुमजरी।